mayambu taramna uchabaga loinana panthoi mangangna ikoknona khurimjari ngasi su mahausagu mayamgi damakta yamna nungairaba phungawari ama amuk puduna lakjari wari asibu thabirakpana chengmitei mathai thaina matam amagi warini malemgi mafam amada yamna phajaba sana ching kauba chingna namna leiba leibak ama leirami leibak aduda yamna nusiba sanagi khul hairaga khangnaba khungang amasu leirami khungang aduda pokjabi thaba kaubi masak mataw yamna phajabi leisabi ama oibata natana mabung mapau phabi uktel chawbi ama leirami thaba mapana singda singyan bachakhi badugi chak thin bachatnaba sem saba loiduna ima ai pabagi chak thilurage ko pabado wabana loiramani ngasidi ima so ai su yaudramina hoi wabudi waramlani napado hore nang sungam labadi napagi mateng hek pangbiramuko hoi ima adudi ai chalage ko nangna thanda chatawdubo imadi tankreda ai thanda nati ita manglembi so mapagi chak thindoini manglembi ga chatoi oiradi phari adudi chalo matamse thengle hoi ima ita manglembi de thongal dabo ai ngairaga leirene la oi sasat aikhoi pa do chaklai hobane chingda muk chaklai horaga chingdagi onthalem danaba chaklai hobase chingdagi onthanabra khangde ado ipa do chaklai horadi kainom tawbani ba aduna khara thuna chaseba nangi maungse noi pa bagi chak thinbagi namada noi amado uning manbai malida nati he nang soba natraga bo adu yamna keraga lai karigino ho aidi ita dauna saksu se phaja hodrabani na ne khara ke da bayadri ne aduna kere ini chingdabo ado nohemado nang uradi thabak subado wabadi kharadi phani adudi khangre ado ita thaba nupa se khaina rasirana khalini e kaigino adudi mana nangbo yam nungsidai ne nungsi ado masakto yamna thizelle haiba mi thabak yamna suridudi aduna wabagi thiba oiramni adu nungsidro thabak phaba maramokpa nangbu yamna nungsibiba ama leirise adugane nungsiba haibasidi sakta yengano magi thamoide yengo adum kanda nungsiba phajaba haido khangma ngamdoini migi pawtak pibadi haikraba aduga nangna nupa amate he khangnaw yadaba ado khunjawgi lawyam chaba mabuk noiba kunjogi macha nupa amatang yawbado tombado adu khangidana mana nanga amukta khangna hanbiyona aingonda takpada loire adu nang amukta maga khangnawdana kanano karino nangna haidubo as nang khunjawgi khwaidagi nungaiba imung kunjo mabuk chawbagi macha nupa tombado khangdro masaka yamna phajabado aikhoi khuldaga adum lakpado oh mi ngawsangawba moi ani ahum nungtigi aikhoi khunda lakpado hoi 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 mana la ido nang lumbala ini adudi nang ma ka khangnaro ko ai yare na haikrage ba adu oiradi moi ki lafam ma hangda aikhoi da unaba tomana pirake haibani ba is ngaktra nang siam nang e magi kanaba phangnabagi oire mana nga saidagi harisidi ai dang nati kana doise nang ne hena kana doini maga khangneradi moigi phau aropa khudingi phau bora bora thilak doini adu oiradi noi imungdi nungaina thabak mana amatta sudabida leiba yari adu da nate san iroi yen nganu su lawyani khanglaba ai madogi punsi do pamde ida lao chingyawre pa boisu pothari ba male babana chak charingi da si sing se kita sing thauge ado nang hore yum dadi aina hariba tombagi wa sing do muna amukta di khaluko hayeng ko na nang ningam jawre ko thabana mapabu chak pizza ramlaga chingde sing thabaka ki ngai hak leiraga mapana thabawu yumda amuk hannaba hairami aigi za thaba sibu wadi bazalane ipagi thaba la one kumthara one ipa sing tharage ne
Hoi Baba, simatang singtharakige. Malem nganbigi mapana. Maruki izanupi onthokna phakreda. Mapa warani khandana, chingda kaduna, singthaba yauramlibanine. Aduga ikhoigidi, ngasaidai phambaduna, hauzik phaba phamlibasini. Baba, ai ngarang yauramidudi, ngasidabu isa nungaitena phambai wani. Ngarang, sing amakak singthaba yaurambaduro. Aduga hauzina nasa amu nungaidraba. Ha. Nangna tanbase talida koibema. Yengutu. Nata thabase maram sumui. Masaksu phajai. Mama mapa suningi. Sakthi basidi aina nate pabaga imaganani. Thabagi mapana. Marup. Isa manglin bibo kanana thi hairibano ne. Isa manglin bidi phajaina. Masa khara sonjabagi thabak kanna suba yadaba khaktani. Khara hayo khura aikhoi babase masada sukta thagatabani. Migi masada di pangthada thagatkani. Baba singyamna yam haudrabani. Wahi sidi baba. Baba mathanda mayamse singtharam labadi wabana sini. Se ising se khara thakchilo. Aduga ngahak botharagane yumda hankroko. Se ising sida lari. Ihe nakhutu de amuk soklabra. Aduga so haidine. Kadai ipa phina punsinbige. Oh naramani do. Naba pharida baba yamna sokpa sunate. Asuk thina soklibasibu sokti. Migi mapa masa se nuksidar yengo. Nangdi ipa na wa amata haibada. Isa uda langdoi taw leibado. Namasu noi loina. Yari taningre ai chalage. Ida thaba yumda karasira. Hoi ida. Ai sing akang mama sakhara se punsilakhige. Horengi chak thongnaba. Yari ne ipa purage ne. Yumda so sing lehori dubo. Baba halakpagi ising asaba silum nabane. La oida. Ihe wana ba thabak yamna tawida. Ai gi sa thaba se. Ibema napa ni pa do lekai ko helam ganu ko. Hoi baba. Maruki sa thaba sidi onthokna phakre. Adude ibani so karasi maru. Hoi karasi. Malem nganbiga thaba ga so yumda halakna malem nganbina thaba da tombagi wari haudoktuna thaba da yanaba wari sana yumda kairak lami. Adabu thaba da de manglembagi wa singdo kari su khalamde. Asumna tha khara haukre nongju pantha yaurakpana khungi mi sing magi labukta kumna duna laupeng ba horami. Thaba hoigi di lau leijadabanina megi labukta thabak suduna nongmagi aphangba khara duna mabuk thannaba honajarami. Aduga lawyam chaba kunjogi masanupa tombati haujiksu thabagi wakhalda thababu tanaba leplamdri. Moi mapa nasanupa se chaklame haina ningai tawleri. Themba siyade kamdausigi haujikpo. Cheng khujok ama phawba leitrabo mama. Aina thabak suruba yumbu singdusu hayeng masem tawdana amata hek pinarakte. Moise ai lairaba sida thawaki yani khangdana tawribra. Khangtre kamdawni tawriside. Aikhoi ibemba thabaduna karaide chakre. Masu chaklambana loiramanine. Cheng maru ama phawba leiti moi mapa. Aina khara phanglakpadu suloikre. Khangdra tawrise. Kum amagi singa isingadi marang kaina leire haibabu. Chanaba khakta ngairene amata leitribase. Ado aikhoigi pan alusu amata leitrabo mama. Leitre da mapa. Inkol sisu karimta haudre. Ha. Laibak asida aikhoidagi hena waba lairba imungbu leiramkhigadrane. Ima chak chageda chakhoma mata oiraso. Moi mapa ai kana deino chenkhita puruge. Nasanu paga amta laiminaramuba. Kanana bu pirak tawribagine. Nongan baga cheng purubagi thauba lakpa phawba leptringai sida. Adudi isa singse adum charai helalaga thamnase haibra moi mapa. Nang anganga leiramu. Aina thabak suba chaluba yumbu singduda amukta hairuke. Ngasiga piraktradi ai thabak tawge ngasidi. Yari chapirano
ꯑꯃꯨꯛ ꯅꯀꯣꯛ ꯀꯥꯏꯔꯒ ꯂꯥꯛꯀꯦ ꯍꯥꯏꯕ꯭ꯔꯣ? ꯑꯩꯈꯣꯏꯒꯤꯗꯤ ꯃꯤꯔꯣꯜꯒ ꯂꯩꯖꯗ꯭ꯔꯦ. ꯑꯋꯥꯕꯗ ꯑꯋꯥꯕ ꯍꯦꯟꯅ ꯇꯥꯅꯕ ꯁꯤꯟꯕꯤꯔꯅꯨꯕ. ꯑꯩꯅ ꯊꯕꯛ ꯁꯨꯖꯕꯒꯤ ꯄꯤꯐꯝ ꯊꯣꯛꯄꯗꯨ ꯄꯤꯔꯛꯑꯣꯅ ꯂꯧꯕ ꯆꯠꯄꯕꯨ ꯀꯔꯤꯒꯤ ꯀꯣꯛ ꯀꯥꯏꯗꯣꯏꯅꯣꯍꯦ ꯃꯃꯥ? ꯃꯃꯥꯡꯗꯁꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤꯗꯥꯏꯅꯦ. ꯑꯗꯨꯒ ꯀꯣꯛ ꯊꯨꯒꯥꯏꯕꯤꯔꯒ ꯍꯜꯂꯛꯈꯤꯕꯗꯣ ꯀꯥꯎꯕꯤꯔꯕꯣ? ꯑꯩꯅ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯔꯒ ꯅꯣꯏ ꯑꯅꯤꯅ ꯈꯟꯅꯔꯒ ꯂꯩ. ꯏꯃꯥ, ꯄꯥꯕ, ꯀꯩꯒꯤꯅꯣ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯅ ꯑꯁꯨꯀꯟꯅ ꯀꯞꯂꯤꯕ ꯑꯁꯤꯕꯣ? ꯏꯃꯥ, ꯁꯦ ꯆꯦꯡꯒ ꯍꯦꯟꯖꯥꯡꯒꯅꯤ. ꯍꯌꯦꯡ ꯑꯌꯨꯛ ꯐꯥꯎꯕꯒꯤꯅꯤ. ꯑꯩꯗꯤ ꯌꯥꯝꯅ ꯋꯥꯔꯦ. ꯉꯥꯏꯍꯥꯛ ꯍꯤꯞꯂꯨꯒꯦ. ꯉꯥꯏꯈꯣꯅꯦ ꯏꯕꯦꯝꯃ. ꯀꯥꯏꯗꯒꯤ ꯆꯦꯡꯒ ꯍꯦꯟꯖꯥꯡꯒꯅꯣ ꯅꯪꯅ ꯄꯨꯔꯛꯂꯤꯁꯤꯕꯣ? ꯄꯥꯕ, ꯏꯅꯦ ꯆꯥꯎꯕꯤ ꯍꯣꯏꯒꯤ ꯍꯌꯦꯡ ꯂꯧ ꯄꯦꯡꯕꯒꯤꯅꯤ. ꯑꯩꯅ ꯍꯥꯟꯅ ꯆꯦꯡ ꯄꯤꯔꯛꯑꯣꯅ ꯍꯥꯏꯔꯒ ꯂꯧꯔꯛꯏꯅꯤ. ꯑꯗꯨꯗꯤ ꯑꯩ ꯆꯥꯛ ꯁꯠ ꯊꯣꯡꯗꯣꯛꯎꯔꯒꯦꯀꯣ. ꯏꯕꯨꯡꯉꯣ, ꯌꯥꯔꯦ ꯅꯪꯁꯨ ꯈꯔ ꯀꯞꯄꯕꯗꯤ. ꯀꯨꯏꯅ ꯀꯞꯄꯒꯅꯦ ꯆꯥꯛ ꯍꯦꯟꯅ ꯆꯥꯕ ꯌꯥꯅꯕ ꯇꯧꯔꯅꯨ. ꯑꯗꯨꯗꯤ ꯃꯃꯥ, ꯅꯪ ꯆꯥꯛ ꯂꯣꯏꯁꯤꯜꯂꯝꯃꯣ. ꯑꯩ ꯑꯁ꯭ꯋꯥꯏ ꯐꯥꯎꯕꯗ ꯊꯣꯛꯂꯨꯒꯦ. ꯌꯨꯝꯕꯨꯒ ꯑꯃꯨꯛ ꯈꯠꯅꯔꯨꯅꯤꯀꯣ ꯃꯃꯥꯄꯥ. ꯁꯣꯝꯗꯅ ꯇꯣꯝꯕꯅ ꯃꯪꯂꯦꯝꯕꯤꯗ ꯊꯕꯥ ꯌꯥꯅꯕ ꯍꯥꯏꯕꯤꯌꯨ ꯍꯥꯏꯅ ꯂꯧꯕꯨ ꯎꯍꯟꯕꯋꯣ, ꯐꯤꯔꯣꯜꯕꯨ ꯄꯤꯕꯋꯣ, ꯑꯗꯨꯒ ꯇꯣꯝꯕꯅ ꯊꯕꯥꯗ ꯄꯤꯌꯨ ꯍꯥꯏꯕ ꯄꯣꯠ ꯆꯩꯈꯩꯅ ꯊꯕꯥꯅ ꯂꯧ ꯌꯥꯗꯕꯅꯤꯅ ꯃꯪꯂꯦꯝꯕꯤꯅ ꯂꯣꯏꯅ ꯂꯧꯔꯝꯃꯤ. ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯂꯧꯔꯣꯛ ꯄꯟꯊꯥ ꯑꯃꯨꯛ ꯌꯧꯔꯛꯂꯝꯃꯤ. ꯉꯥꯏꯈꯣ ꯃꯪꯂꯦꯝꯕꯤ, ꯋꯥꯔꯤ ꯁꯥꯟꯅꯈꯤꯁꯤ. ꯀꯔꯤ ꯋꯥꯔꯤꯅꯣ ꯇꯣꯝꯕ? ꯌꯥꯝꯅ ꯁꯥꯎꯅ ꯂꯥꯛꯄꯁꯨ ꯃꯥꯜꯂꯤ. ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯀꯥꯏꯅ? ꯑꯩꯅ ꯊꯕꯥꯗ ꯄꯤꯌꯣꯅ ꯄꯤꯈꯤꯕ ꯐꯤꯔꯣꯜꯁꯤꯡꯗꯨ ꯊꯕꯥꯅ ꯅꯣꯡꯃꯗ ꯁꯦꯠꯄ ꯏꯟꯕꯁꯨ ꯎꯗꯦ. ꯑꯗꯨꯒ ꯊꯕꯥꯒ ꯎꯅꯍꯜꯂꯣꯅ ꯍꯥꯏꯔꯛꯏꯁꯤ ꯆꯍꯤ ꯑꯃꯗꯤ ꯍꯦꯜꯂꯝꯂꯒꯅꯤ. ꯁꯨꯛꯎꯁꯨ ꯎꯅꯍꯟꯗꯦ. ꯑꯗꯨꯏ ꯃꯊꯛꯇ ꯊꯕꯥꯒ ꯑꯩꯒ ꯊꯦꯡꯅꯕꯁꯦ ꯊꯕꯥꯅ ꯑꯩꯉꯣꯟꯗ ꯅꯣꯡꯃꯗꯁꯨ ꯍꯜꯂꯒꯁꯨ ꯌꯦꯡꯂꯝꯗꯦ. ꯀꯧꯔꯁꯨ ꯈꯨꯝꯕꯣꯏ ꯈꯨꯝꯗꯕꯣꯏ. ꯑꯗꯨꯗꯤ ꯏꯀꯥꯏꯕꯒꯤ ꯑꯣꯏꯔꯝꯅꯤꯍꯦ. ꯑꯩꯒꯤ ꯋꯥꯔꯤꯁꯦ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯈꯣꯅꯦ. ꯅꯠꯇꯦ, ꯅꯪ ꯊꯕꯥꯗ ꯑꯩꯒꯤ ꯃꯔꯝꯗ ꯀꯔꯤꯝꯇ ꯍꯥꯏꯗꯕ꯭ꯔꯥ ꯍꯥꯏꯕ? ꯍꯥꯏꯍꯦ, ꯑꯗꯨꯝ ꯍꯥꯏ ꯀꯩꯅꯣ. ꯃꯥꯅ ꯏꯀꯥꯏ ꯈꯔ ꯊꯤꯒꯟꯕꯒ ꯊꯕꯛ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯩꯕꯒ ꯁꯪꯖꯗꯕꯒꯤ ꯋꯥꯅꯤ. ꯅꯪꯒꯤ ꯐꯤꯔꯣꯜꯗꯨꯁꯨꯅꯦ ꯃꯥꯅ ꯆꯤꯡꯗ ꯈꯔ ꯆꯠ, ꯂꯧꯕꯨꯛꯇ ꯈꯔ ꯆꯠ ꯇꯧꯗꯨꯅ ꯂꯩꯕꯒꯤ ꯂꯤꯊꯣꯛꯇꯕ ꯏꯟꯊꯣꯛꯇꯕ ꯑꯣꯏꯔꯝꯅꯤ. ꯑꯗꯨꯒ ꯑꯩꯅ ꯃꯥꯒꯤ ꯁꯥꯕꯤꯈꯤꯕ ꯁꯅꯥꯒꯤ ꯂꯤꯛ, ꯁꯅꯥꯒꯤ ꯈꯨꯗꯣꯞꯇꯨꯗꯤ ꯄꯤꯕ꯭ꯔꯅ? ꯄꯤꯗꯗꯤ ꯀꯩꯅꯣ ꯇꯣꯝꯕ? ꯅꯣꯡꯃꯗꯁꯨ ꯊꯕꯥꯒꯤ ꯃꯁꯥꯗꯨ ꯌꯥꯎꯕ ꯎꯗꯕ. ꯑꯩꯗꯤ ꯀꯃꯥꯏꯅ ꯉꯥꯡꯅꯅꯤ ꯅꯪꯁꯦ? ꯂꯧꯕꯨꯛꯇ ꯆꯠꯄ, ꯆꯤꯡꯗ ꯆꯠꯄꯗꯕꯨ ꯁꯅꯥ ꯁꯤꯔꯒ ꯆꯠꯀꯗ꯭ꯔꯣ ꯇꯣꯝꯕ? ꯑꯗꯨꯏ ꯃꯊꯛ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯥꯏꯕꯗꯣ, ꯃꯣꯏ ꯃꯃꯥꯒ ꯃꯄꯥꯒꯗꯣ ꯃꯆꯤꯡ ꯑꯃ ꯇꯧꯏ. ꯑꯗꯨꯅ ꯊꯕꯥꯅ ꯀꯤꯗꯅ ꯅꯪꯉꯣꯟꯗ ꯐꯣꯡꯅ ꯅꯨꯡꯁꯤꯕ ꯉꯝꯗ꯭ꯔꯤꯅꯤ. ꯊꯃꯣꯏꯗꯗꯤ ꯈꯨꯅꯨꯡꯁꯤ ꯆꯄꯣꯠꯇꯦꯅ. ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯆꯨꯝꯂꯦꯀꯣ ꯃꯪꯂꯦꯝꯕꯤ? ꯆꯨꯝꯗꯗꯤ ꯀꯩꯅꯣ ꯇꯣꯝꯕ? ꯅꯪꯁꯦ ꯑꯃꯨꯛ ꯑꯃꯨꯛ ꯑꯉꯥꯡꯗꯧꯅ ꯇꯧꯏ. ꯑꯗꯣ ꯑꯩ ꯆꯠꯂꯒꯦꯀꯣ, ꯊꯦꯡꯉꯦꯕ. ꯑꯗꯣ ꯉꯥꯏꯈꯣ, ꯍꯟꯗꯛ ꯂꯧ ꯂꯣꯛꯄ ꯂꯣꯏꯕꯒ ꯐꯧ ꯕꯣꯔꯥ 10 ꯄꯤꯔꯛꯀꯅꯤꯅ ꯊꯕꯥꯗ ꯍꯥꯏꯌꯨꯀꯣ. ꯃꯥꯒꯤ ꯈꯨꯗꯣꯞ ꯑꯃꯁꯨ ꯁꯥꯕ ꯂꯣꯏꯔꯕꯅꯤ. ꯑꯗꯨꯒ ꯄꯨꯟꯅ ꯄꯤꯔꯛꯂꯒꯦꯅ. ꯉꯥꯏꯈꯣꯅꯦ ꯃꯪꯂꯦꯝꯕꯤ, ꯅꯪꯒꯤ ꯈꯨꯠꯁꯥ 3ꯗ ꯁꯤꯔꯤꯕ ꯈꯨꯗꯣꯞꯇꯨꯕꯨ ꯑꯩꯅ ꯊꯕꯥꯗ... ꯀꯩꯅꯣꯍꯦ ꯇꯣꯝꯕ, ꯁꯤꯗꯤ ꯑꯩꯅ ꯁꯥꯖꯕꯅꯤ. ꯌꯥꯝꯅ ꯊꯥꯖꯗ꯭ꯔꯕꯗꯤ ꯍꯧꯖꯤꯛ ꯑꯩ ꯊꯕꯥꯗꯒꯤ ꯅꯪꯒꯤ ꯁꯅꯥꯁꯤꯡꯗꯣ ꯂꯧꯔꯨꯒꯦ. ꯑꯩꯕꯨ ꯑꯗꯨꯝ ꯃꯤꯗꯧꯅ. ꯉꯥꯏꯈꯣꯏ, ꯁꯨꯝ ꯃꯤꯅ ꯐꯥꯒꯤ ꯇꯧꯔꯒꯕ. ꯑꯗꯣ ꯅꯪꯒꯤꯁꯨ ꯑꯩꯅ ꯈꯨꯗꯣꯜ ꯑꯃꯗꯤ ꯄꯤꯔꯛꯀꯅꯤꯀꯣ? ꯄꯤꯅꯤ ꯅꯪ. ꯑꯁ꯭ꯋꯥꯏꯗ ꯐꯝꯂꯒ ꯁꯣꯔ ꯁꯥꯡꯅ ꯑꯃꯨꯛꯇ ꯍꯣꯟꯗꯣꯛꯀꯦꯗ ꯑꯩ. ꯉꯁꯤꯗꯤ ꯁꯝꯅꯥꯗ ꯂꯤꯠꯂꯤꯗ. ꯑꯩ ꯊꯕꯥꯁꯦ ꯌꯥꯅꯕ ꯅꯝꯗꯅ ꯑꯃꯨꯛꯇꯒ ꯍꯥꯏꯔꯨꯒꯦꯗ. ꯆꯦꯡ ꯁꯦꯔ 10 ꯄꯤꯈꯤꯒꯦ. ꯊꯕꯥꯅ ꯌꯥꯗ꯭ꯔꯁꯨ ꯃꯃꯥꯒ ꯃꯄꯥꯒꯅ ꯌꯥꯔꯗꯤ ꯌꯥꯅꯤ. ꯑꯁꯨꯝꯅ ꯃꯪꯂꯦꯝꯕꯤꯅ ꯊꯕꯥꯒꯤ ꯃꯃꯥ ꯃꯄꯥꯗ ꯑꯣꯏꯅ ꯆꯦꯡ ꯍꯋꯥꯏ ꯄꯤꯗꯨꯅ ꯊꯦꯝꯕ ꯍꯧꯔꯛꯂꯝꯃꯤ. ꯑꯗꯨꯒ ꯁꯣꯝꯗꯅ ꯊꯕꯥꯅ ꯅꯨꯡꯇꯤꯒꯤ ꯋꯥꯅ ꯂꯧꯕꯨꯛꯇ ꯆꯠꯇꯨꯅ ꯊꯕꯛ ꯁꯨꯕꯗꯣ ꯁꯣꯔꯥꯔꯦꯟꯗꯒꯤ ꯀꯨꯝꯊꯔꯛꯄ ꯂꯥꯏ ꯄꯥꯈꯪ ꯑꯃꯅ ꯊꯕꯥꯕꯨ ꯎꯔꯨꯕꯗꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯗꯨꯅ ꯂꯥꯏ ꯄꯥꯈꯪ ꯑꯗꯨꯅ ꯎꯆꯦꯛ ꯑꯣꯟꯗꯨꯅ ꯀꯣꯏꯁꯦꯟ ꯁꯥꯟꯅꯖꯔꯝꯃꯤ. ꯀꯔꯝꯕ ꯎꯆꯦꯛꯅꯣ? ꯑꯩꯅ ꯂꯧꯕꯨꯛ ꯆꯠꯄ ꯈꯨꯗꯤꯡꯒꯤ ꯑꯩꯒꯤ ꯇꯨꯡꯏꯟꯅꯗꯨꯅ ꯑꯩꯒꯤ ꯋꯥꯔꯛꯂꯕ ꯃꯤꯀꯨꯞꯇ ꯎꯆꯦꯛ ꯑꯁꯤꯒꯤ ꯅꯨꯡꯁꯤꯔꯕ ꯈꯣꯟꯖꯦꯜꯁꯤꯅ ꯏꯁꯩ ꯁꯛꯇꯨꯅ ꯑꯩꯒꯤ ꯑꯋꯥꯕꯕꯨ ꯐꯍꯜꯂꯤꯕ ꯎꯆꯦꯛ ꯑꯁꯤꯕꯣ? ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯊꯕꯥ ꯅꯪꯁꯦ. ꯅꯪꯒꯨꯝꯅ ꯍꯣꯠꯅꯕ ꯀꯟꯕꯤ, ꯊꯃꯣꯏ ꯁꯦꯡꯕꯤ, ꯃꯤꯅꯨꯡꯁꯤ ꯆꯥꯎꯕꯤ ꯅꯨꯄꯤꯁꯦ
ꯑꯩꯈꯣꯏꯒꯤ ꯂꯩꯔꯩꯕꯥꯛꯇ ꯐꯥꯎꯕ ꯑꯇꯥꯡꯕꯅꯤꯀꯣ ꯊꯕꯥꯁꯤꯗꯤ ꯂꯧꯕꯨꯛꯇꯒꯤ ꯀꯥꯔꯛꯂꯒ ꯑꯩ ꯇꯝꯅꯕꯨ ꯂꯥꯛꯏꯅꯦ ꯑꯩꯁꯤꯕꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯍꯜꯂꯁꯤꯔꯅꯤ ꯍꯥꯏ ꯊꯕꯥ ꯀꯥꯏꯗꯅꯣ ꯅꯪꯅ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯕꯤ ꯂꯧꯕꯨꯛꯇꯒꯤ ꯀꯥꯈ꯭ꯔꯤꯕꯗꯨꯕꯣ ꯅꯪꯕꯨ ꯋꯥꯔꯕ꯭ꯔꯣ ꯋꯥꯔꯒꯗꯤ ꯄꯣꯊꯥꯖꯧꯗ ꯈꯨꯔꯥ ꯀꯩꯁꯨ ꯍꯥꯏꯔꯣꯏꯀꯣ ꯑꯩꯁꯤꯕꯨ ꯎꯆꯦꯛ ꯑꯁꯤꯒꯤ ꯈꯣꯟꯖꯦꯜꯗ ꯉꯥꯎꯔꯕ ꯍꯥꯏꯗꯣ ꯑꯣꯏꯔꯕ꯭ꯔꯅꯦ ꯑꯃꯨꯛ ꯂꯧꯕꯨꯛꯇ ꯀꯨꯝꯊꯈ꯭ꯔꯦꯅꯦ ꯊꯕꯥ ꯑꯁꯤꯗꯤ ꯉꯁꯤꯗꯤ ꯌꯨꯝꯗꯒ ꯍꯜꯂꯣꯏ ꯊꯕꯥꯇꯕꯨ ꯀꯣꯏꯁꯦꯟ ꯁꯦꯟꯅꯖꯔꯒ ꯃꯥꯇꯕꯨ ꯌꯦꯡꯖꯔꯒ ꯂꯩꯒꯦꯍꯦ ꯀꯩꯗꯧꯔꯒꯦꯅꯦ ꯊꯕꯥ ꯅꯪꯕꯣ ꯃꯥꯏꯀꯩ ꯈꯨꯗꯤꯡ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯤꯕꯗꯨꯕꯣ ꯅꯠꯇꯦ ꯅꯪꯕꯨ ꯅꯁꯥꯒ ꯅꯨꯡꯉꯥꯏꯇꯕ꯭ꯔꯅꯦ ꯅꯨꯡꯉꯥꯏꯇ꯭ꯔꯕꯗꯤ ꯌꯨꯝꯗ ꯀꯥꯒꯦꯁꯨ ꯀꯥꯔꯣꯗꯅ ꯑꯗꯨꯃꯥꯏꯅ ꯈꯨꯠꯇ ꯊꯥꯡꯒꯣꯜ ꯄꯥꯏꯗꯨꯅ ꯂꯧ ꯈꯥꯎꯔꯕꯗꯤ ꯁꯣꯏꯗꯅ ꯅꯈꯨꯠꯇ ꯂꯦꯟꯁꯤꯟꯗꯨꯅ ꯁꯣꯛꯄ ꯇꯥꯔꯦꯅꯦ ꯃꯧ ꯑꯃꯅ ꯑꯩꯈꯣꯏ ꯊꯕꯥꯁꯦ ꯍꯟꯗꯛ ꯃꯔꯛꯇꯤ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯔꯕꯅꯤ ꯈꯨꯔꯥ ꯀꯔꯤ ꯎꯆꯦꯛꯅꯣ ꯃꯁꯛ ꯎꯗꯕ ꯑꯃꯒꯤ ꯃꯈꯣꯜꯗ ꯄꯨꯡꯉꯥꯎ ꯉꯥꯎꯔꯤꯕꯅꯤ ꯑꯗꯨꯒꯤ ꯃꯈꯣꯜꯗꯨꯅꯤ ꯊꯕꯥꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯀꯣꯌꯦꯡ ꯌꯦꯡꯂꯒ ꯎꯆꯦꯛ ꯑꯗꯨꯅ ꯈꯣꯡꯕꯗꯣ ꯉꯥꯏꯔꯤꯕꯁꯦ ꯍꯦꯔꯥ ꯃꯗꯨꯒꯤ ꯑꯣꯏꯔꯦ ꯑꯩꯗꯤ ꯃꯁꯥ ꯉꯝꯗꯕꯩꯔꯕꯣ ꯊꯕꯥ ꯂꯧ ꯈꯥꯎꯕ ꯂꯣꯏꯗꯨꯅ ꯌꯨꯝꯗ ꯀꯥꯔꯛꯂꯝꯃꯤ ꯂꯥꯏ ꯄꯥꯈꯪ ꯑꯗꯨꯁꯨ ꯎꯆꯦꯛꯀꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯊꯕꯥꯒꯤ ꯃꯇꯨꯡꯗ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜ ꯈꯣꯡꯗꯨꯅ ꯑꯗꯨꯝ ꯏꯟꯅꯔꯤ ꯊꯕꯥ ꯎꯆꯦꯛ ꯑꯗꯨꯒꯤ ꯈꯣꯟꯖꯦꯜꯗ ꯄꯨꯡꯉꯥꯎ ꯉꯥꯎꯗꯨꯅ ꯁꯨꯝ ꯂꯥꯛꯄꯗ ꯉꯁꯤꯗꯤ ꯇꯣꯝꯕ ꯃꯃꯥꯟꯅꯕ ꯑꯅꯤ ꯑꯃꯒ ꯂꯝꯕꯤꯗ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯃꯥꯟꯅꯕꯅ ꯃꯔꯨꯞ ꯇꯣꯝꯕ ꯊꯕꯥ ꯂꯥꯛꯏꯍꯦ ꯑꯁꯣꯝꯗ ꯅꯠꯇꯦꯅꯦ ꯑꯁꯣꯝꯗꯅꯤꯅꯦ ꯉꯁꯤꯗꯤ ꯏꯁꯥꯅ ꯑꯣꯏꯅ ꯋꯥꯔꯤ ꯍꯦꯛꯇ ꯁꯥꯟꯅꯔꯒꯦ ꯃꯤ ꯉꯥꯏꯕꯤ ꯊꯕꯛ ꯃꯤꯉꯣꯟꯗ ꯋꯥꯅꯣꯝꯕꯒꯤ ꯊꯕꯛꯁꯦ ꯃꯥꯏ ꯄꯥꯛꯀꯟꯗꯦ ꯊꯕꯛ ꯊꯦꯡꯊꯩ ꯑꯩꯈꯣꯏ ꯅꯍꯥꯟꯅ ꯍꯥꯏꯗ꯭ꯔꯣ ꯃꯔꯨꯞꯅ ꯃꯪꯂꯦꯝꯕꯤꯅ ꯆꯤꯟꯊꯤꯕꯤꯗꯨꯒꯤ ꯃꯇꯨꯡꯗ ꯀꯣꯏꯅ ꯏꯟꯅꯔꯒ ꯂꯩꯗꯣ ꯃꯥꯕꯨꯗꯤ ꯈꯪꯅꯤꯗꯅ ꯑꯗꯣ ꯃꯔꯨꯞ ꯑꯩꯒꯤ ꯊꯕꯥꯁꯤ ꯌꯦꯡꯉꯨꯅꯦ ꯊꯕꯛ ꯐꯅ ꯌꯥꯝꯅ ꯁꯨꯔꯕꯁꯨ ꯃꯥꯒꯤ ꯐꯖꯕꯁꯦ ꯁꯨꯛꯍꯟꯍꯟꯗꯦꯀꯣ ꯑꯗꯨꯝ ꯐꯖꯔꯒ ꯂꯩ ꯑꯁꯤꯕꯨ ꯂꯧꯕꯨꯛꯇꯒꯤ ꯀꯥꯔꯛꯏꯅꯦ ꯍꯥꯏꯕꯗ ꯊꯥꯖꯕ꯭ꯔꯥ ꯌꯦꯡꯉꯨꯅꯦ ꯑꯆꯨꯝꯕꯅꯦ ꯃꯔꯨꯞ ꯑꯗꯣ ꯃꯔꯨꯞ ꯇꯣꯝꯕ ꯊꯕꯥꯅ ꯀꯣꯏꯂꯩ ꯂꯩꯔꯒ ꯃꯃꯣꯟ ꯅꯣꯛꯂꯒ ꯌꯦꯡꯂꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯑꯇꯩ ꯃꯥꯒ ꯊꯕꯛ ꯁꯨꯃꯤꯟꯅꯕ ꯅꯨꯄꯤꯈꯩꯗꯤ ꯃꯥꯡ ꯊꯥꯔꯒ ꯉꯁꯥꯏꯅ ꯆꯠꯈ꯭ꯔꯦ ꯃꯥꯅ ꯀꯔꯤꯒꯤ ꯅꯥꯏꯇꯣꯝ ꯂꯥꯍꯧꯔꯤꯕꯖꯥꯠꯅꯣ ꯑꯩꯗꯤ ꯈꯪꯉꯦ ꯃꯥꯅ ꯅꯥꯏꯇꯣꯝ ꯂꯥꯍꯧꯔꯤꯁꯦ ꯑꯩ ꯂꯩꯕꯁꯦ ꯂꯥꯞꯅ ꯎꯔꯝꯒꯅꯤ ꯑꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯗꯅ ꯂꯩꯍꯧꯔꯤꯅꯤ ꯑꯗꯨꯒ ꯃꯥꯅ ꯀꯣꯏꯂꯩ ꯂꯩꯔꯒ ꯌꯦꯡꯁꯤꯟꯅꯔꯤꯁꯤꯅꯅꯦ ꯑꯩꯉꯣꯟꯗ ꯏꯀꯥꯏꯕꯒꯤ ꯑꯣꯏꯗꯣꯏꯕ ꯁꯦꯁ ꯃꯔꯨꯞꯇꯤ ꯂꯣꯏꯅ ꯈꯪꯂꯒ ꯂꯩꯔꯝꯃꯤꯅꯦ ꯑꯗꯨꯗꯤ ꯊꯕꯥꯅ ꯃꯔꯨꯞꯁꯦ ꯅꯨꯡꯗꯤ ꯅꯨꯡꯁꯤꯔꯤꯕ ꯖꯥꯠ ꯑꯣꯏꯔꯦꯗꯅ ꯑꯩꯗꯤ ꯅꯨꯡꯁꯤꯕ ꯎꯆꯦꯛꯄꯨ ꯊꯤꯔꯤꯉꯩꯗ ꯏꯊꯟꯇ ꯉꯥꯏꯍꯧꯔꯕ ꯑꯣꯏꯔꯦ ꯇꯣꯝꯕꯁꯤꯅ ꯂꯝꯕꯤꯁꯤꯗ ꯀꯩꯗꯧꯔꯝꯂꯤꯕꯅꯣ ꯃꯣꯏ ꯐꯥꯎꯔꯒ ꯆꯠꯇꯣꯏꯁꯦ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯈ꯭ꯔꯦꯗ ꯊꯕꯥ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣꯕ ꯍꯧꯖꯤꯛꯇꯤ ꯏꯕꯥꯅꯤꯁꯦ ꯏꯀꯥꯏꯅꯗ꯭ꯔꯁꯨ ꯌꯥꯔꯕꯅꯤ ꯐꯖꯅ ꯎꯅꯗꯦ ꯋꯥꯔꯤ ꯁꯥꯟꯅꯗꯦ ꯍꯥꯏꯕꯒꯤ ꯋꯥꯇꯅꯤ ꯊꯃꯣꯏꯒꯤ ꯄꯥꯎꯗꯤ ꯃꯪꯂꯦꯝꯕꯤꯅ ꯁꯤꯟꯕꯤꯗꯨꯅ ꯑꯗꯨꯝ ꯋꯥꯒ ꯉꯥꯡꯕ ꯉꯝꯗ꯭ꯔꯦꯍꯦ ꯑꯩꯗꯤ ꯑꯗꯨꯗꯤ ꯅꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯣꯀꯣ ꯑꯩꯈꯣꯏ ꯑꯁꯤꯗ ꯉꯥꯏꯔꯝꯒꯦ ꯌꯥꯔꯗꯤ ꯅꯕꯥꯅꯤ ꯆꯦꯡꯒꯤ ꯆꯦꯜꯂꯛꯑꯣꯍꯦ ꯂꯝꯕꯤ ꯊꯥꯗꯣꯛꯄꯤꯌꯣ ꯑꯩ ꯊꯦꯡꯂꯦ ꯅꯣꯏꯒꯤ ꯃꯑꯣꯡꯁꯦ ꯑꯩ ꯌꯥꯝꯅ ꯍꯩꯅꯗ꯭ꯔꯦ ꯉꯥꯏꯈꯣ ꯊꯕꯥ ꯀꯔꯤꯒꯤ ꯍꯩꯅꯗ꯭ꯔꯤꯅꯣ ꯑꯩ ꯁꯤꯕꯨ ꯃꯤꯇꯣꯞꯂꯣ ꯑꯗꯨꯒ ꯏꯕꯥꯅꯤꯅ ꯅꯨꯡꯁꯤꯅꯔꯛꯏꯕ ꯈꯪꯅꯔꯛꯏꯁꯦ ꯆꯍꯤ ꯐꯥꯔꯕꯅꯤ ꯍꯣꯏ ꯑꯩ ꯅꯪꯒꯤ ꯅꯃꯥꯡꯗ ꯂꯦꯞꯇꯨꯅ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯁꯥꯖꯕꯗꯤ ꯉꯝꯗꯦꯀꯣ ꯑꯗꯨꯕꯨ ꯃꯪꯂꯦꯝꯕꯤꯅ ꯏꯕꯨꯡ ꯇꯣꯝꯕꯅ ꯍꯥꯏꯔꯤꯕ ꯋꯥ ꯃꯌꯥꯝꯗꯣ ꯑꯩ ꯚꯥꯞ ꯑꯃꯠꯇ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯍꯣꯏ ꯑꯩ ꯈꯪꯉꯦ ꯏꯕꯨꯡ ꯇꯣꯝꯕꯅ ꯃꯪꯂꯦꯝꯕꯤꯗ ꯆꯦꯜꯂꯛꯄ ꯄꯥꯎꯁꯤꯡꯗꯣ ꯑꯩ ꯍꯥꯟꯅ ꯃꯃꯥꯡꯗ ꯌꯥꯕ ꯉꯝꯂꯣꯏ ꯍꯥꯏꯅꯁꯨ ꯀꯌꯥꯔꯛ ꯍꯥꯏꯈ꯭ꯔꯕꯅꯤ ꯑꯁꯦꯡꯕꯅꯦ ꯊꯕꯥ ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯣ ꯃꯪꯂꯦꯝꯕꯤꯅꯗꯤ ꯌꯥꯏ ꯍꯥꯏꯅ ꯅꯪꯒꯤ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯀꯌꯥ ꯑꯃ ꯑꯩꯉꯣꯟꯗ ꯇꯝꯃꯛꯏꯅ ꯑꯩꯗꯤ ꯏꯕꯨꯡꯗ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯑꯃꯠꯇ ꯆꯦꯟꯈꯤꯕ ꯂꯩꯇꯦ ꯃꯪꯂꯦꯝꯕꯤꯅ ꯏꯕꯨꯡꯗ ꯑꯣꯏꯗꯕ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯖꯤꯟꯕꯤꯔꯕ ꯃꯥꯜꯂꯤ ꯑꯗꯨꯒ ꯑꯩꯅ ꯅꯪꯉꯣꯟꯗ ꯄꯤꯌꯣ ꯍꯥꯏꯕ ꯐꯖꯕ ꯐꯤꯔꯣꯜ ꯃꯌꯥꯝ ꯑꯃ ꯄꯤꯈꯤꯕꯗꯨꯗꯤ ꯅꯪꯅ ꯂꯧꯗꯤ ꯂꯧꯏꯀꯣ ꯂꯥꯏ ꯄꯥꯈꯪꯗꯨꯅ ꯍꯥꯟꯅꯗꯤ ꯁꯥꯎꯅꯤꯡꯂꯝꯕꯅꯤ ꯅꯨꯄꯥꯁꯤꯒꯤ ꯋꯥꯁꯦ ꯁꯨꯝ ꯇꯥꯔꯒ ꯅꯣꯛꯅꯤꯡꯂꯛꯏꯅꯤ ꯉꯥꯏꯍꯥꯛꯇꯕꯨ ꯌꯦꯡꯈꯤꯒꯦꯗ ꯏꯕꯨꯡ ꯇꯣꯝꯕꯅ ꯄꯤꯔꯛꯄ ꯄꯣꯠ ꯑꯃꯠꯇ
ꯑꯩ ꯂꯧꯖꯗꯤꯌꯦ ꯊꯥ ꯈꯔꯒꯤ ꯃꯃꯥꯡꯗ ꯃꯪꯂꯦꯝꯕꯤꯗ ꯑꯩꯅ ꯊꯤꯅ ꯆꯩꯈꯤꯕꯗꯒꯤ ꯃꯥ ꯑꯃꯨꯛ ꯍꯟꯅꯁꯨ ꯄꯣꯠ ꯆꯩ ꯄꯨꯗꯨꯅ ꯑꯩꯈꯣꯏꯗ ꯂꯥꯛꯈꯤꯗ꯭ꯔꯤ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯕ ꯋꯥꯁꯤꯕꯣ ꯑꯗꯨꯗꯤ ꯑꯩꯅ ꯅꯪꯒꯤ ꯁꯥꯈꯤꯕ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯃꯌꯥꯝ ꯑꯃ ꯁꯅꯥꯒꯤ ꯂꯤꯛꯁꯤꯡꯗꯨꯁꯨ ꯑꯃꯠꯇ ꯄꯤꯔꯛꯇꯦꯀꯣ ꯑꯗꯨꯗ ꯅꯠꯇꯦ ꯑꯩꯅ ꯅꯣꯏꯅ ꯎꯅꯕ ꯂꯧꯐꯝꯁꯨ ꯆꯥꯅꯕ ꯐꯥꯎꯁꯨ ꯄꯤꯈꯤꯕꯅꯤꯅꯦ ꯏꯕꯨꯡ ꯇꯣꯝꯕ ꯑꯩꯕꯨ ꯋꯥꯔꯧꯕꯤꯒꯅꯨ ꯑꯩ ꯅꯣꯛꯅꯤꯡꯂꯛꯀꯗꯧꯔꯦ ꯑꯩ ꯌꯨꯝꯗ ꯆꯠꯂꯒꯦ ꯑꯩꯒꯤ ꯂꯝꯕꯤ ꯊꯥꯗꯣꯛꯄꯤꯌꯨ ꯏꯌꯥ ꯑꯩꯅ ꯄꯤꯈꯤꯕ ꯐꯤꯔꯣꯜ ꯁꯅꯥ ꯂꯨꯄꯥ ꯐꯧ ꯃꯌꯥꯝꯗꯣ ꯊꯕꯥꯗ ꯑꯃꯠꯇ ꯄꯤꯗ꯭ꯔꯕꯗꯤ ꯊꯕꯥꯅ ꯑꯩꯉꯣꯟꯗ ꯀꯃꯥꯏꯅ ꯅꯨꯡꯁꯤꯗꯧꯔꯤꯕꯅꯣ ꯊꯕꯥꯗꯤ ꯂꯥꯏꯔꯗꯅ ꯍꯧꯗꯣꯡ ꯍꯨꯏꯅ ꯐꯥꯎꯕ ꯑꯩ ꯅꯨꯡꯁꯤꯔꯣꯏ ꯍꯥꯏꯕ ꯑꯗꯨꯗꯤ ꯊꯕꯥ ꯑꯩꯅ ꯍꯧꯖꯤꯛ ꯅꯪꯅ ꯄꯥꯝꯕ ꯁꯅꯥ ꯂꯨꯄꯥ ꯆꯦꯡ ꯐꯧ ꯑꯐꯕ ꯐꯤꯔꯣꯜ ꯃꯌꯥꯝ ꯑꯃ ꯄꯤꯔꯕꯗꯤ ꯅꯪ ꯑꯩꯕꯨ ꯅꯨꯡꯗꯤ ꯅꯨꯡꯁꯤꯅꯤꯀꯣ ꯏꯕꯨꯡ ꯇꯣꯝꯕ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨꯗꯤ ꯁꯅꯥ ꯂꯨꯄꯥꯅ ꯂꯦꯞꯀꯗꯕ ꯅꯠꯇꯦ ꯊꯃꯣꯏꯅ ꯂꯦꯞꯀꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯂꯥꯏꯊꯣꯡ ꯄꯛꯇꯨꯅ ꯁꯛꯁꯨ ꯊꯤꯖꯤꯟꯗꯨꯅ ꯂꯩꯈꯤꯕ ꯊꯣꯛꯂꯕꯗꯤ ꯏꯕꯨꯡ ꯇꯣꯝꯕꯅ ꯑꯩꯕꯨ ꯍꯧꯖꯤꯛ ꯄꯥꯝꯂꯤꯕ ꯑꯗꯨꯃꯥꯏꯅ ꯑꯩꯕꯨ ꯑꯗꯨꯝ ꯄꯥꯝꯕ ꯅꯨꯡꯁꯤꯕꯤꯕ ꯉꯝꯕꯤꯒꯗ꯭ꯔꯅꯦ ꯑꯍꯥ ꯁꯛ ꯊꯤꯖꯤꯟꯕ ꯂꯥꯏꯊꯣꯡ ꯄꯛꯄ ꯃꯗꯨꯅ ꯀꯣꯟꯅꯒꯤ ꯋꯥꯅꯤꯗ ꯊꯕ ꯍꯧꯖꯤꯛꯇꯤ ꯐꯖꯔꯤꯕꯁꯤꯗꯤ ꯀꯅꯥ ꯈꯪꯅꯤ ꯑꯗꯨꯝ ꯐꯖꯔꯒ ꯂꯩꯕꯁꯨ ꯑꯗꯨꯏ ꯃꯊꯛꯇ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯕꯗꯤ ꯁꯅꯥ ꯂꯨꯄꯥꯅ ꯌꯣꯝꯗꯨꯅ ꯍꯦꯟꯅ ꯐꯖꯗꯣꯏꯅꯤ ꯊꯕ ꯏꯕꯨꯡ ꯇꯣꯝꯕ ꯑꯩ ꯆꯠꯆꯔꯦ ꯏꯕꯨꯡꯒ ꯆꯥꯟꯅꯒꯗꯕ ꯅꯨꯄꯤ ꯊꯤꯕꯤꯌꯨ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯐꯖꯕꯤ ꯅꯨꯄꯤ ꯐꯪꯕꯁꯨ ꯑꯣꯏꯕꯤꯌꯨꯀꯣ ꯍꯥ ꯍꯣꯏ ꯅꯠꯇꯦ ꯉꯥꯏꯈꯣ ꯊꯕ ꯑꯁ ꯃꯪꯂꯦꯝꯕꯤ ꯅꯪ ꯂꯩꯔꯝꯃꯣ ꯈꯪꯅꯤꯗꯅ ꯉꯁꯤ ꯀꯩꯅꯣ ꯃꯔꯨꯞ ꯇꯣꯝꯕꯁꯤꯅ ꯊꯕꯥꯁꯤ ꯉꯁꯤ ꯆꯦꯜꯂꯣ ꯍꯥꯏꯔꯒ ꯃꯥꯅ ꯃꯊꯟꯇ ꯇꯣꯈꯥꯏꯅ ꯀꯟꯅ ꯆꯦꯟꯈ꯭ꯔꯤꯁꯤꯅ ꯃꯁꯤ ꯑꯝꯇ ꯇꯥꯟꯅꯍꯧꯗ꯭ꯔꯗꯤ ꯁꯣꯏꯗꯅ ꯀꯩꯅꯣꯝ ꯇꯧꯕ ꯇꯥꯔꯦ ꯑꯩꯗꯤ ꯇꯣꯝꯕ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯒꯤ ꯃꯇꯧꯁꯤ ꯎꯔꯒ ꯅꯣꯛꯄꯗꯕꯨ ꯁꯤꯔꯦꯅꯦ ꯄꯪꯕ ꯈꯛꯇ ꯅꯠꯇꯅ ꯃꯊꯃꯣꯏꯁꯤꯁꯨ ꯁꯦꯡꯗꯦꯅꯦ ꯑꯗꯨꯒ ꯑꯩꯒꯤ ꯊꯕꯥꯒꯤ ꯊꯃꯣꯏꯁꯤꯗꯤ ꯃꯥꯒꯤ ꯐꯖꯈ꯭ꯔꯕ ꯃꯁꯛꯇꯒꯤꯁꯨ ꯍꯦꯟꯅ ꯃꯥꯒꯤ ꯊꯃꯣꯏꯅ ꯍꯦꯟꯅ ꯐꯖꯩꯀꯣ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯊꯕꯥ ꯅꯪꯁꯦ ꯁꯤ ꯌꯧꯔꯕꯗꯤ ꯊꯕꯥꯒꯤ ꯂꯦꯡꯖꯨꯝꯗ ꯍꯦꯛꯇ ꯄꯥꯏꯁꯤꯟꯗꯨꯅ ꯇꯣꯡꯂꯨꯔꯒꯦꯗ ꯅꯨꯡꯁꯤꯕꯕꯨ ꯁꯨꯝ ꯆꯥꯡꯌꯦꯡ ꯇꯧꯔꯒ ꯂꯩꯕ ꯌꯥꯕ ꯅꯠꯇꯦ ꯀꯔꯤꯒꯨꯝꯕ ꯆꯥꯡꯌꯦꯡꯗ ꯋꯥꯔꯧꯅꯈꯤꯕ ꯊꯣꯛꯂꯕꯗꯤ ꯊꯕꯥꯅ ꯑꯩꯁꯨ ꯇꯣꯝꯕ ꯍꯩꯅꯗꯕꯗꯧꯅ ꯍꯩꯅꯈꯤꯔꯣꯏ ꯑꯩ ꯂꯥꯏꯅꯤ ꯀꯥꯏꯅ ꯊꯕꯥꯒꯤ ꯊꯃꯣꯏꯗ ꯁꯤꯡꯅꯔꯨꯕ ꯌꯥꯕ ꯅꯠꯇꯦ ꯑꯗꯨꯗꯤ ꯄꯥꯏꯁꯤꯜꯂꯒꯦꯍꯦ ꯀꯥꯏꯗꯦ ꯎꯆꯦꯛꯅꯣ ꯑꯩꯒꯤ ꯂꯦꯡꯖꯨꯝꯗ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯇꯣꯡꯂꯛꯏꯁꯤꯕꯣ ꯌꯥꯝꯅꯁꯨ ꯅꯨꯡꯁꯤ ꯌꯥꯝꯅꯁꯨ ꯐꯖꯩ ꯍꯥꯏꯕ ꯍꯦ ꯎꯆꯦꯛ ꯅꯪꯕꯨ ꯀꯅꯥꯅꯣ ꯀꯥꯏꯗꯒꯤ ꯄꯥꯏꯔꯛꯂꯤꯕꯅꯣ ꯊꯕꯥ ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯁꯨꯝꯍꯠꯂꯤꯕꯤ ꯏꯁꯩ ꯁꯛꯄꯤ ꯎꯆꯦꯛꯇꯨꯕꯨ ꯑꯣꯏꯔꯤꯕ꯭ꯔꯣ ꯃꯥꯅꯦ ꯑꯩꯅꯦ ꯊꯕꯥ ꯅꯨꯡꯁꯤꯕꯤ ꯀꯩꯅꯣ ꯃꯔꯣꯜꯒꯁꯨ ꯂꯣꯜꯂꯤ ꯌꯥꯝꯅ ꯅꯨꯡꯁꯤꯁꯤꯗꯤ ꯍꯦ ꯎꯆꯦꯛ ꯑꯩꯅ ꯍꯥꯏꯕ ꯎꯆꯦꯛꯇꯣ ꯑꯣꯏꯔꯕꯗꯤ ꯏꯁꯩ ꯑꯃꯇ ꯁꯛꯂꯛꯎꯗꯅ ꯁꯛꯇꯣꯛꯀꯦ ꯑꯩꯒꯤ ꯊꯕꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯇꯥꯅꯤꯡꯂꯗꯕꯣ ꯃꯥꯅꯦ ꯑꯩꯅ ꯊꯤꯕ ꯎꯆꯦꯛꯇꯨꯅꯤ ꯍꯦ ꯎꯆꯦꯛ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜꯁꯦ ꯇꯥꯕ ꯈꯨꯗꯤꯡꯒꯤ ꯑꯩꯒꯤ ꯋꯥꯈꯜ ꯊꯃꯣꯏꯁꯦ ꯈꯨꯠꯅ ꯂꯥꯝꯕ ꯐꯪꯂꯔꯣꯏꯗꯕ ꯇꯥꯏꯕꯪꯗꯁꯨ ꯐꯪꯂꯔꯣꯏꯗꯕ ꯌꯥꯝꯅ ꯐꯖꯕ ꯃꯪꯂꯥꯟ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯍꯜꯂꯦꯀꯣ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ ꯊꯕꯥ ꯐꯖꯔꯕ ꯅꯪꯒꯤ ꯃꯪꯂꯥꯟꯗꯣ ꯃꯪꯂꯥꯟ ꯅꯠꯇꯦ ꯑꯩꯒꯤꯗꯤ ꯇꯥꯏꯕꯪꯅꯤ ꯊꯕꯥꯅ ꯌꯨꯝ ꯌꯧꯔꯛꯄꯗꯗꯤ ꯃꯃꯥꯒ ꯃꯄꯥꯒꯅ ꯂꯧꯌꯥꯝ ꯆꯥꯕ ꯀꯨꯟꯖꯣꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯣꯏꯅꯕ ꯑꯍꯜ ꯂꯃꯟ ꯌꯥꯟꯅꯗꯨꯅ ꯂꯩꯔꯝꯂꯦ ꯀꯨꯟꯖꯣꯅ ꯄꯤꯔꯛꯄ ꯐꯧ ꯕꯣꯔꯥ ꯃꯌꯥꯝ ꯑꯃꯁꯨ ꯁꯅꯥ ꯂꯨꯄꯥ ꯂꯤꯛ ꯀꯣꯟ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯁꯣꯝꯗꯅ ꯇꯣꯝꯕꯅ ꯃꯪꯂꯦꯝꯕꯤꯕꯨ ꯁꯥꯎꯅꯤꯡꯃꯟꯗꯨꯅ ꯃꯤꯃꯥꯡ ꯇꯨꯃꯥꯡ ꯈꯪꯗꯅ ꯐꯨꯕꯇ ꯅꯠꯇꯅ ꯃꯁꯥꯗ ꯁꯤꯔꯤꯕ ꯂꯤꯛ ꯈꯨꯗꯣꯞꯁꯤꯡ ꯑꯗꯨꯁꯨ ꯃꯨꯟꯗꯨꯅ ꯄꯨꯈꯤꯕꯒꯤ ꯋꯥꯁꯨ ꯂꯥꯎꯅꯔꯝꯃꯤ ꯍꯦ ꯎꯆꯦꯛ ꯑꯩꯒꯤ ꯂꯥꯏꯔꯕ ꯌꯨꯝ ꯌꯧꯔꯦ ꯅꯪꯕꯨ ꯍꯩꯅꯗꯕ꯭ꯔꯅꯦ ꯃꯣꯏ ꯃꯄꯥ ꯏꯕꯦꯝꯃ ꯍꯜꯂꯛꯑꯦꯅꯦꯍꯦ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯊꯕꯥ ꯂꯥꯎꯅꯦ ꯉꯁꯤꯗꯒꯤ ꯏꯆꯥ ꯊꯕꯛ ꯁꯨꯕ ꯆꯠꯂꯔꯣꯏꯗꯕꯅꯤꯅꯦ ꯆꯠꯂꯣ ꯏꯃꯥꯅ ꯏꯁꯤꯡ ꯑꯁꯥꯕ ꯍꯩꯔꯒ ꯊꯝꯕꯤꯔꯝꯂꯕꯅꯤ ꯏꯔꯨ ꯐꯖꯅ luthoklaga imaga wari sasi isa na pi poksabagi mahai yale moi mapa ima
ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯑꯗꯨꯛ ꯌꯥꯝꯅ ꯍꯔꯥꯎꯔꯤꯕꯗꯨꯕꯣ? ꯏꯃꯥ, ꯑꯩꯈꯣꯏ ꯆꯔꯥ ꯍꯦꯜꯂꯔꯣꯏꯀꯣ? ꯍꯦꯜꯂꯔꯣꯏꯅꯦ, ꯁꯨꯛꯍꯦꯟ ꯍꯦꯜꯂꯔꯣꯏ. ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯔꯕꯅꯤꯅꯦ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ. ꯑꯩꯈꯣꯏꯒꯤꯁꯨ ꯐꯧ ꯍꯥꯞꯅꯕ ꯑꯆꯧꯕ ꯄꯣꯠ ꯑꯃ ꯁꯥꯗꯕ ꯌꯥꯔꯣꯏ ꯃꯃꯥ. ꯏꯄꯥꯒꯤ ꯊꯕꯛ, ꯍꯧꯖꯤꯛꯇꯤ ꯅꯪ ꯃꯤꯒꯤꯗ ꯊꯕꯛ ꯁꯨꯕ ꯆꯠꯂꯔꯣꯏꯅꯦ. ꯅꯨꯡꯉꯥꯏꯅ ꯌꯨꯝꯗ ꯄꯣꯊꯥꯔꯒ ꯂꯩꯔꯗꯕꯅꯤꯅꯦ. ꯏꯃꯥ, ꯄꯥꯕ, 이몽씨가 ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ? ꯀꯥꯏꯗꯒꯤ ꯐꯧ ꯃꯌꯥꯝꯅꯣ ꯃꯥꯡꯒꯣꯜꯗ ꯄꯩꯔꯤꯕꯁꯤꯕꯣ? ꯀꯅꯥꯅ ꯄꯤꯔꯛꯏꯅꯣ? ꯍꯥꯏ, ꯐꯧꯗ ꯅꯠꯇꯦ, ꯇꯨ ꯑꯁꯤꯗ ꯆꯥꯛꯁꯪꯗ ꯆꯦꯡ ꯕꯣꯔꯥ 10 ꯑꯃꯒꯁꯨ ꯂꯩꯔꯤꯗꯨ. ꯆꯦꯡ ꯐꯧ ꯎꯔꯦ, ꯌꯥꯔꯦꯅꯦ. ꯏꯆꯥꯒꯤ ꯃꯁꯥꯗ ꯁꯤꯅꯕ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝꯗꯣ ꯑꯃꯨꯛꯇ ꯄꯨꯊꯣꯔꯛꯎꯅꯦ ꯃꯃꯥ. ꯍꯣꯏ ꯍꯣꯏ ꯃꯄꯥ. ꯌꯦꯡꯉꯨꯇꯣ ꯏꯕꯦꯝꯃ, ꯃꯌꯥꯝꯁꯦ ꯅꯪꯒꯤ ꯉꯥꯛꯇꯅꯤ. ꯁꯅꯥꯒꯤ ꯈꯨꯗꯣꯞ, ꯁꯅꯥꯒꯤ ꯂꯤꯛ, ꯁꯅꯥꯒꯤ ꯂꯩ. ꯁꯤ ꯐꯥꯎꯕ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯗꯃꯥꯗ ꯑꯃ ꯍꯥꯄꯛꯀꯅꯤ ꯍꯥꯏꯔꯤꯕꯅꯤ. ꯑꯗꯨꯒ ꯂꯧꯄꯔꯤ ꯑꯃꯁꯨ. ꯑꯩꯗꯤ ꯍꯔꯥꯎꯃꯟꯗꯅꯅꯦ ꯏꯁꯥ ꯄꯨꯝꯕ ꯀꯩꯅꯣꯝ ꯇꯧꯔꯦ ꯍꯥꯏꯕ ꯃꯣꯏ ꯃꯄꯥ. ꯀꯩꯅꯣ? ꯑꯩꯅ ꯂꯥꯏ ꯑꯣꯏꯔꯒ ꯊꯕꯥꯒꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯄꯜꯂꯛꯄꯗ ꯑꯁꯨꯛ ꯌꯥꯝꯅ ꯄꯥꯈꯠꯂꯤꯁꯤꯅ? ꯊꯕꯥ, ꯅꯪ ꯅꯣꯏ ꯏꯃꯥꯒ ꯄꯥꯕꯒꯅ ꯍꯥꯏꯔꯤꯁꯤ ꯌꯥꯒꯅꯨꯀꯣ? 이마가 빠바가나 ngasaidagi nasa ingonda maron mari tadana hariba wasingdubo karino aduga kanagi luhongmono? Hahaha, mama, nang amukta isa se babta na bahayun he. Hayese aduburo kunzawgi lawyam saba senzaw pa iba kunjo na ne maming chaliba nupa aduna ne isa se mamaw oijarage napaga na maga ingonda ne hairakpagi wani mi aduga ikhoy ni so harauman kidana ne hoyene yathore hek yabagani pire iba mayam se lai aingondagi hena ina khunba jalane kunjo hairiba nupa sibo. Ibema, masa nupado masaka yamna phasai ngawsok ka ngawi mamingna tomba kawbani. Ibema, mana iya oina phangjabase lairba ikhoygidi lai ama phangbaga chap manarabani ko. Ngasagi apangba tombadubo aingondagi hena masak phajabrane aduga tombabu lai aiga sangdamnara isibu nate aikhoy sibu iku box na usitriba jalo. Ado thaba nang no imaga pabagana harise yaganuko talle hayuko. Oh, adudi imaga pabagana nasaigi apampamda wa ama phawba hangbiramdana kunjogi machanupada nasa ibu yonthokpiramlaba oireko. Ibema, karino nangna hariba wadubu isabu karigi yondoribanone? Aikhoygi awabase kharada oiresu koklani khanduna hoi haini yakibai wanini. Nate nangbu chara hinduna adum leirake haibro aduga isa sunongmadi yum soidana pandoribani aduna afaba imung amana isabu mama oijarage haina haireklibasi nang haraudabro ha? Imaga babagana phauseng sanalapanda khakta ukhraba male nasaigi thamoibudi masak khangbiramdreko. Ima babana nungaina harauna leini bo hairabadi nasana punsi su pakaptuna nungaiba phangda yumduda layurabasu ai luhongbadu yarage ko. Aha, ibema, karino haribadubo aduga isana kaplibasina karigino? Oh, aikhoina mikup kharagi nungaiba uringaida isagi thamoida awaba amamuk pirabarane. Ado moy mapa isa thabagi lingjumda phajakraba usek ama tongduna marol panglonda loliba usek tubu kari usek no? Hoine, aisu uine. Ai di bapu oirutre. Ado mama, nasa nupisi iruzaba loibaga amukta ingna tapna themlaga wari sano. Mana yadradine kunjo na pirakliba mayamse amuk pithokhisi ko. Hoi moy mapa. Adudi ima aikhoy amuk chara helane. Ai koksaw bi hawdorebo. Sidi thaba se ngasi haujimak aigi iyum lairipakta pukhrage. Somdana tomba mapagi wa taraga haraubana loire aduga manglembidi miya mamangda
Tombana mabu phubiraga sanalupa munbi khre haina kapo lawo tawduna khulda taktuna tawrami. Khangidana tomba nangbudi thabaga lohongbra aiga oina hongbra haido yengeba. Aibu miya mamangda matudongna phurakpa khangidana tomba he tomba manglimbi egi itik khangange khunna magi misangda leplabasu konungdu chatuna ining thawda wakatkani he hera mi usitaba baba thabagi mamang pana yaringi sida hauji hekta thabaga ge lohongbiragero hai madu yaba nate ngai ngamdaba tawnu ibungo adu nangbu migi masanupi ama phurubro hoi baba ai masingda laktuna mama mami khangdabida thajilamlabani pangkrida konungse aduga migi mangaksumda siba sanagi lik sanagi khudo sanagi leikaso mullaga lawrakpro hoi baba ai sanangakdani magi amta nate as kamdawni tawrishidi nangi sanane habadi kana khangi ai khangi sidi baba yumda leramo apang bija kamdawni sidi khulla sida ai nungsiba misu irei leramo ai nanga khaigatlingaida angida ko ipagi bunga tomba somdana thabagi mamaga mapaga do thabana iruzaba thoklagmandaba duda changduna yenglubada thabadi leiramdri thaba nangai bu waroganu ko nange iyaba yaudana nangbu aina lare pakta purabani ko imagi thaba nangbu garai da leige oh moi mapa isa thaba dubu ibani da waraukhiduna yumka thadawlaga chakraba zalo phatanumda thoklabadi aidi ningamlaroida ko mama baba ima aikhoi isidi laina pukhibani tu ada sagol angauba masa panba mapairise asida pukhrabani kari haiba ibungo moi mapa yengone amukta adiyada pairibasibu sagol angaubarane ha asibu chumlibrane mama khangdi moi mapa lao mapanda amukta thiruse haiba ima baba thirasu phanglaroye isedo laina pukhrabani laiduna nasise ai alare pakta pukhragi kona aingonda hairami aduga nasidi kemta haidabro isedi laigi tampakta tumlaga laye mamaga mapagana ha isa sina hairiba wasibu chumlidrane namisidagi thaba mama mapana phana thirabasu phangkhidre khulgi thaba laina puraga sakhibadu uhauba mi singnadi thaba laina chenkhibani haina wari na hawi aduga tombade manglembi phurubagi maraibak thiduna manglembi na malaudaba yaroi haina khulda takpadagi tombaga manglembiga khulgi mi singna lohong thokpirami asumna sum haukhibana thabagi mamaga mapaga do soralenda yengduna leiba natana atopa pambai leiramdi adubu nongmadi thaba masanupa masak yamna phajaba ama phangjaduna lai pakhangduga thabagi mama mapagi mayumda phauseng sanalupa phajaba phiron mayam ama puduna laklami aduga mama ampabu khoiramjaduna amuk hankhirami hojekte mama mapa sunungaire thaba sunungaina laiga lekhirami